Dear Manipur, YouTube channel Yengbiyu Kuki Pumnang po amukah na taram nok seri han badam na maru ibabdet na mapandam dagi lokachage lengak nating batham kraba thong kuki singna makata na sagatlamle masing yamlaba state amadi central force Fawasang to na thong saba yaroi hai to na karak hana thing batham kraba sanden district ke molnom village manakta manipuri turen mathak na sagat pa thong asisu lengak ke athing bathugai duna kuki singna sagat pa leblam dre hiramasing matang tanga si yok serou khunja singna drone season duna yenglubada athing balai riba thong asi kuki singna semka chagatuna leram pa thengna kibani loina drone footage adu lengak ke athing ba amadi ising isaw na maram oiraga saba leblorba thong adu makata na saba horum kibani footage adu da sabuk suba sin missing aduna leina batin kuppa खोला नौना सादुना थमलगा इसिंग मथक्ता थबुक सुबा यानब उना खराई सारगा थबुक सुरमखी अदुबो हंदक थोखिबा इचाव अदुना चेन थबा होखिबा मखोंग अमदि ngasi su ising chawbana maram oiraga semgat pangamdri panbe abadi kuki singna more amadi surasanpur samnaba nauna sariba thong asi saba yaroi haiduna sandan district ki dc na sahi asigi mars tangkunga mathoi de order kiba leirabani haidibu order asigi matung ina Kakching district police sandan district police amadi central forcing na tongan bo matamda kayarak hanna mafam aduda sangduna thabuk lebna bakhangan kibasu laikre adubu hairiba security forcing aduna lakpo matamda kuki sing thabuk leblagani haiduna lakliba team adubu apang wasibagi mongda haijin naraga makhoina hankraba matungda thongsabagi thabuk nasi pawu makata na satharakibani nakala maromda kuntraga talit suba sam rifles nangak seliba mafam asita kuki sing na lenga ki athing leina thong thajilakpa asina maram oiraga Kakching district ki manung sanba Serou amadi Sugnu da pamdaba thodok sing thoklakpa yabagi singna balaibadagi Kakching district ki dc na Serou amadi Sugnu da CRPCC gi section 144 salaiduna miyam punba mi sokpa yaba pot puba amadi ayaba yauduna drone paibasu athing thamkre hairi aduga mathang gi update asina CRPCC ki makhada Serou amasung Sugnu da athing thamkre Kakching district ke Waikong police station ki manung sana leiba Serou amasung Sugnu da ngasi dagi thawhum CRPCC ki section 144 gi makhada athing thamkre district magistrate deputy commissioner Kakching na ngasi thokiba order amana athing si thamkibani Serou amadi Sugnu da mahausa gi ingtappa punsi da akai pirakpa yai haibagi report SP Kakching na pirakpa dagi athing si thamkibani athing si leiringai manung da miyoi manga natragana manga dagi hena punba yaroi mi siba sokpa yaba khulai sing puduna chatpa yaroi unauthorized illegal construction sing jurisdiction asigi manung da semga chagat pe yaroi amadi mariri na authority permission yauduna drone si na be yaroi hairi athing basi government agency functionary law and order ngagliba security force ti consiloi athing bale ninge manung Kakching district ke Waikong subdivision git subdivision and magistrate SDM na executive magistrate amo oina mathau togani loina na subdivision and magistrate Kakching da mipunba ain ne yadaba thak to basing athing ba pina ba darkar leiba thak sing lokhat na basu district magistrate na khangan kre video sing ki tamak tamayam pum nang po amukah na tagat chari no update ki tamak Dear Manipur YouTube channel na sabnuk si video na subscribe to video mo. Thank you so much.